ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯈꯤꯕ ꯗꯁꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯆꯪ ꯂꯥꯎꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ 3ꯅꯤ꯫ ꯅꯨꯄꯤ 2 ꯅꯨꯄꯥ 1, ꯅꯨꯄꯥꯗꯨꯅ ꯑꯩꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯤ ꯊꯥꯏꯅꯒꯤ ꯃꯇꯧꯒꯨꯝ ꯁꯥꯒꯩ ꯉꯥꯏ꯫ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯅꯨꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯊꯦꯡꯅꯗ꯭ꯔꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯈꯔ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯦꯟꯗꯨꯅ ꯄꯨꯅꯈꯤꯕ ꯑꯃꯗꯤ ꯏꯪꯈꯣꯜ ꯄꯤꯛꯄꯗꯒꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯏꯪꯈꯣꯜ ꯂꯩꯗꯨꯅ ꯂꯩꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯅꯈꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯁꯥꯒꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯃꯉꯥꯏ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯉꯛꯇꯕꯗꯒꯤ ꯍꯥꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗ ꯍꯣꯡꯅꯈꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯍꯧꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤꯅ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯁꯥꯒꯩ ꯖꯥꯠ ꯊꯤꯔꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯜꯂꯤ꯫ ꯃꯗꯨꯅ ꯂꯝ ꯑꯃꯗ ꯂꯩꯀꯥꯏ ꯑꯃꯗ ꯁꯥꯒꯩ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯒꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯂꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯊꯥꯏꯅ ꯂꯩꯖꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯁꯤꯡ ꯑꯁꯤ ꯇꯣꯈꯥꯏ ꯆꯥꯏꯊꯣꯛꯅꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯗꯁꯨ ꯂꯝꯂꯥꯟꯕ ꯃꯤꯇꯣꯞ ꯀꯌꯥ ꯑꯃꯅ ꯈꯨꯟꯗꯥꯁꯜꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯐꯅ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯕꯁꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯊꯣꯡꯕꯗ ꯃꯊꯦꯜ ꯂꯥꯟꯅꯔꯕꯁꯨ ꯁꯥꯒꯩ 2 ꯄꯨꯜꯂꯛꯇꯕꯅ ꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯅꯈꯤꯕꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯃꯝ ꯈꯟꯅꯩ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯆꯦ ꯑꯍꯟꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯨꯡ ꯑꯃꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯌꯥꯎꯔꯕꯅꯤ나 ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯏꯆꯦꯅ ꯂꯨꯍꯣꯡꯈꯤꯕ ꯊꯥ 1-2ꯗꯤ ꯌꯨꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯤ ꯏꯆꯦꯁꯨ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯌꯨꯝꯗ ꯀꯞꯇꯨꯅ ꯇꯣꯏꯅ ꯂꯥꯛꯈꯤ꯫ ꯑꯩꯅꯁꯨ ꯕꯕꯥ ꯏꯃꯥꯗ ꯀꯔꯤꯅꯣ ꯏꯆꯦꯅ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯈꯤꯗ꯭ꯔꯤ ꯌꯨꯝ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯕꯁꯤ ꯃꯈꯣꯏ ꯁꯣꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯆꯦꯇꯣꯟꯗ ꯑꯃꯨꯛ ꯑꯩꯅ ꯍꯪꯉꯨꯕ ꯃꯇꯝꯗ ꯍꯟꯗꯛꯇꯤ ꯏꯆꯦꯇꯣꯟꯅ ꯏꯆꯦ ꯑꯍꯟꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯇꯝꯊꯣꯔꯛꯈꯤ꯫ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯏꯆꯦ ꯑꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏ ꯃꯅꯦꯝ ꯃꯀꯨꯁꯤꯡꯅ ꯏꯆꯦꯗ ꯈꯔ ꯑꯣꯠ ꯅꯩꯕ ꯇꯧꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤꯅꯤ ꯏꯆꯦꯅ ꯌꯨꯝ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯕꯁꯤ꯫ ꯅꯪ ꯈꯪꯍꯟꯗꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯕꯕꯥꯅ ꯆꯠꯂꯒ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯟꯅꯔꯨꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯆꯦꯁꯤ ꯌꯨꯝ ꯑꯁꯤꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯏ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯈꯤ꯫ ꯂꯨꯔꯤꯕꯗꯤ ꯏꯆꯦꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎ ꯃꯅꯦꯝ ꯃꯀꯨꯁꯤꯡ ꯑꯗꯨꯗꯤ ꯆꯥꯗꯕ ꯍꯧꯔꯦ ꯍꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯈꯔꯗꯤ ꯆꯥꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯗꯤ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯏꯆꯦ ꯑꯍꯟꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯤ? ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯍꯥꯟꯅꯗꯤ ꯏꯆꯦꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯕꯗꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯏꯆꯦꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝꯅ ꯇꯧꯅꯔꯤꯁꯤꯗꯒꯤ ꯇꯥꯗꯅ ꯑꯎꯟꯄꯣꯠꯁꯨ ꯃꯇꯤꯛ ꯆꯥꯅ ꯎꯠꯂꯤꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯕꯕꯥ ꯏꯃꯥꯅ ꯏꯆꯦꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯋꯥꯠꯂꯤꯉꯩꯗꯒꯤ ꯁꯥꯗꯨꯅ ꯇꯨꯡꯖꯟꯕꯤꯈ꯭ꯔꯕꯅꯤ꯫ ꯏꯆꯦꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯅꯨꯄꯥꯗꯨꯅ ꯐꯨ ꯆꯩꯕ ꯇꯣꯏꯅ ꯍꯧꯔꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯕꯕꯥ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯒ ꯏꯆꯦꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒꯅ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯏꯆꯦꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯎꯟꯈꯤꯕ ꯑꯎꯟꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯂꯧꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯃꯈꯣꯏꯅ ꯀꯧꯕ ꯂꯥꯛꯄ꯭ꯔꯥꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯑꯉꯥꯡ ꯅꯣꯏ ꯌꯥꯎꯍꯟꯗꯅ ꯑꯍꯟ ꯈꯔ ꯋꯥ ꯇꯥꯅꯈꯤꯒꯦ꯫ ꯃꯁꯤꯗ ꯅꯈꯣꯏꯁꯨ ꯄꯥꯛ ꯌꯥꯎꯔꯛꯀꯅꯨ꯫ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯐꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯆꯦ ꯑꯍꯟꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯔꯛ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯅꯗꯤ ꯃꯈꯣꯏꯗꯤ ꯏꯆꯦꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯒ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ ꯄꯦꯟꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤ ꯑꯃ ꯎꯔꯛꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝꯂꯣꯟꯅꯕ ꯏꯃꯨꯡ ꯑꯁꯤ ꯂꯥꯏ-ꯇꯤꯟꯒ ꯌꯥꯝꯅ ꯁꯝꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯥꯏꯕꯁꯨ ꯃꯥꯟꯕ ꯃꯥꯏꯕꯤꯁꯨ ꯃꯥꯟꯕ, ꯃꯈꯣꯏꯁꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯔꯗꯤ ꯈꯪꯉꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄꯁꯨ ꯅꯠꯇꯕ ꯃꯈꯣꯏꯅ
Mapam asida makhoi sagagi isoni haiduna laisang amasu sarga lalami. Atopa lakai khundagi mioi kharasu isorgi asamba phizon di seta icham chamba phanek phi phurit khangau setuna yum aduda lai khuramba lakpagi mongda hekta sangakhi. Makoina hek sangkhibagang hakki matungdadi dukkenan khujule khanggi manam masina khoi yunggi koibada manin noina wangwang paisalakhi. Imana so khoida somna hekta hairakhi. Yengo yum masina lai khuramba hek haukrabadi maning mayagi thong nausing asi amata hangba yadi sena lonsalu makoina khoremi balaisi icham chamna khoirambadi mande karigumba phataba thabak khara tawbagi mali nakoi su maning mayada pak thonu masigi imungse leita lairabana heman khibadagi sada thaktabadi yaraktabana aranba pambai jaja season aduna paisa tanba haurabra karinu matawre maduna icha sana koi seksalu ko hairakhi masigi matong ko na di yum madu nong manomagi tamthiba haurakhi hanadi yum masida phana hing athengbada tumlabasu nong phadop sakhum natraga maning mayada sokpret tawrokpasi natana kaya toina di tawroktabani adubo matam maduda khoigi imung asidi khitangbu hek thengkhrabadi numidangi pung 12 baro hek tarakrabadi sakhumda mi masang badongna kolik hambagi makhol amadi maning mayada khuina senkhibagi matawgum sotsat kiraba mataw kya se tawba haurakhi babana su mataw kya sida dukandagi usi hidak kya ama leituna sakhumda lang thaktuna thanami maramde babana khalisina handak marak tawri ipamong mataw kya si usi na tawbani maduna usi lang thaktuna phana ba tawjarami tawbada ba nong he kan bagadi babana thamba usi lang singa tuda kariguma makhana matagi jiba panpa mata thuram khide matawduda khoimung su punga khekna khi ahingda sakhumda gongang tawriba singadu usi haudungna natrabadi karina oiduribano hainarami adubo imana de khoi mayamda sumna hairakhi nakhoi napana tawribase kari su kanaroi karimata su thuroi ahingda nakhoina tanariba makon singadu usina sunate haudongna sunate hojik makha thangbada leiriba imung asi laitin maiba maibiga yamna tuina samna khalabani maduna nakhoida soina hana hairiduni nakhoi seksallu hojik yum masida makhoina buthajanba haurabani haidana imana mayak singna khoi mayamda hairakhi imagi wafam aduda babana mosumna khumi oiroida bawadu nganganu makhoiga khoiga yumro naribasi pulap lapna banati mina targa seran turan papa amada satkhini hojik matamda adu gumba mata leiti adumna tawda tawramaga na makhoi su lemna mata tharoi yare to masigi wasi asongi mioi singa du su hojik phau isanu pisi kauba lakti makhoi mong mataw aside onthongna tukka chakre aina makhoida mo onkhalaga sap tawraklabadi makhoi su afaba oiroi haidana baba su ise hangi khanbada mathawai yamna nungai jaramdi masigi matung nongmade khoi se tonsi thenga pho phonda wari sarga dum leibani numitu so khoi yunggi awang thangmada mangon dhari masa ma tapthoga lei madugi jaga adu dei se tona sa hek topaga phonda magi nupaga wari saduna leiba jani numitoi su yumda leiramde imanaba amagi luhongpamda khoisi party tawduna hidak su khara ngangnarami asomda yumlomdana imaga isi hangana mayam chak tokpagi kolik sing adu maningda phengduna leirami babana magi kada surup masei mathaktuna phamungdang hek phamduna lei serak aduda koi se tonsi yamna pakhana yumgi awang thangba makai adomdagi lauduna imungda sensalakhi isena lawbagi makhol adu tarakpadagi babai mai se han makhoi ahumsi punna ise tongi manakta sangakhi aduga ise tonda kaidawraki hangami matam aduda koi ise tona somna khumakhi hai haujiwa aina yumgi maikaya somda ngaihak phamduna leiringai aigi nakanda nupige sabandongna tawba musukmuba nupi maphamaga aingoda muna yengduna leirami aisu madu urubadagi yum manungda kana lauraga sinsali ibasini hairami kwafam aduda babana ise tonda thina chairami sahek topaga namaga nasegana tawriba thabak singasda mateng pangsange dileiti sahek topaga nakut hamtoga maning asida phone wari sanaba changoi oiramgani namana nakoida kinaba jajat wari sajanbadagi kari no puda uba oirini yare phamungda chango tummaro hairami tasengbade numittu de se tona thengnei haribadu yum maduda awainana thajalakpa makhoigi afataba laitin ngaktani aisu numito hidaka khara ngawbaga yumda hekta sangsalamdi thungan get wangbada ngahak leptuna yum manungda sangnaba isagi phibam siamduna ngahak lepammi tanjadu da khoyunggi makha thangbada leiba
ꯕꯨꯠ ꯁꯥꯟꯅꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯥꯗꯨ ꯂꯩꯔꯛ ꯃꯅꯨꯡꯂꯣꯝꯗꯒꯤ ꯈꯨꯗꯩ ꯑꯃꯨꯕ ꯑꯃ ꯁꯦꯠꯂꯒ ꯃꯈꯨꯠꯇ ꯂꯥ ꯇꯥꯡꯒ ꯃꯆꯦꯠ ꯑꯃꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯨꯠꯇ ꯁꯣꯏꯅ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯈꯔ ꯄꯥꯏꯔꯒ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯋꯥꯡꯃꯗ ꯂꯦꯞꯄꯝꯕ ꯎꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯁꯥꯗ ꯈꯧꯇꯛ ꯈꯔ ꯁꯥꯔꯝꯃꯤ꯫ ꯑꯩ ꯂꯩꯕ ꯎꯕꯗꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯅꯤꯡꯗ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯇꯨꯛꯊꯔꯒ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯝꯃꯒ ꯆꯠꯈꯤꯕꯒꯤ ꯂꯦꯡꯊꯩꯅꯕꯒꯤ ꯍꯨꯝꯃꯛꯄ ꯅꯨꯡꯁꯤꯠ ꯑꯗꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯑꯣꯏꯅ ꯏꯁꯥꯗ ꯌꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯅꯁꯨ ꯑꯩꯕꯨ ꯀꯧꯔꯝꯗꯦ, ꯑꯩꯅꯁꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯧꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯥꯁꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯅꯤꯁꯥꯒ ꯈꯔ ꯋꯥꯡꯕꯒ ꯆꯤꯟꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ, ꯏꯃꯥꯅ ꯍꯥꯏꯕꯒꯨꯝ ꯕꯨꯠ ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯒꯦ ꯈꯟꯗꯨꯅ ꯒꯦꯠꯇꯣ ꯇꯞꯅ ꯍꯥꯡꯇꯣꯛꯑꯒ ꯊꯣꯡꯒꯥꯟ ꯒꯦꯠꯇꯣ ꯑꯃꯨꯛ ꯇꯞꯅ ꯂꯣꯟꯁꯤꯜꯂꯝꯒꯦ ꯇꯧꯔꯛꯄꯗ ꯂꯝꯕꯦꯜ ꯑꯗꯨꯗ ꯒꯣꯡ ꯃꯤ ꯑꯃ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯟꯕ ꯍꯦꯛ ꯂꯣꯏꯕꯒꯁꯨ ꯌꯨꯝꯂꯣꯝꯗ ꯑꯩꯅ ꯃꯥꯏ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯙꯔꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯨꯒꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯏꯆꯦ ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯑꯩꯅ ꯊꯦꯡꯅ ꯍꯟꯖꯜꯂꯛꯄꯁꯤꯗ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯄ ꯑꯣꯏꯔꯤꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯅꯤꯔꯛ ꯁꯨꯅ ꯌꯦꯡꯉꯝꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯃꯥꯡꯒꯤ ꯏꯆꯦꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯅ ꯈꯔ ꯉꯥꯡꯈꯤꯕꯒꯤ ꯐꯃꯨꯡꯗ ꯉꯟꯇꯥꯅ ꯆꯪꯗꯨꯅ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, ꯍꯜꯂꯛꯑꯒꯗꯤ ꯒꯦꯠꯇꯨ ꯆꯦꯟꯅ ꯂꯣꯟꯁꯤꯜꯂꯝꯃꯨ, ꯃꯃꯥꯡ ꯊꯣꯡꯗꯨꯁꯨ ꯍꯣꯔꯦꯟ ꯅꯪꯅ ꯇꯨꯝꯕ ꯆꯪꯉꯝꯗꯥꯏꯗ ꯅꯤꯡꯊꯤꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯨ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏꯠ ꯈꯨꯝꯗꯨꯅ ꯕꯕꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯄꯥꯟꯗ ꯏꯃꯥꯔꯦ ꯏꯆꯦꯔ ꯑꯃ ꯂꯦꯞꯍꯧꯔꯤꯕꯅꯤ, ꯃꯈꯣꯏ ꯆꯪꯉꯒ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯇꯣꯟꯅ ꯑꯃꯨꯛ ꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, ꯀꯗꯥꯏꯗꯒꯤ ꯏꯃꯥ ꯏꯆꯦꯅꯣ, ꯐꯃꯨꯡꯗ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯕꯅꯤ, ꯇꯨꯝꯕ ꯌꯥꯗꯦ, ꯅꯪꯁꯨ ꯍꯜꯂꯛꯑꯒꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯅꯨ, ꯐꯃꯨꯡꯗ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯩꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯏꯃꯥꯒ ꯏꯆꯦꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯉꯁꯥꯏ ꯑꯩꯅ ꯎꯔꯛꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯈꯤ꯫ ꯑꯩꯅ ꯊꯛꯈꯤꯕ ꯌꯨꯒꯤ ꯅꯤꯁꯥ ꯄꯨꯝꯕꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯄꯨꯃꯥꯡ ꯍꯦꯛ ꯃꯥꯡꯈꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯨꯔꯦ, ꯑꯩ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯄꯥ ꯍꯧꯗꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥ ꯍꯧꯗꯣꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯏꯆꯦ ꯑꯅꯤꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯇꯝꯃꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯏꯆꯦꯇꯣꯟꯅ ꯃꯃꯥꯡꯗ ꯑꯣꯛꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯤꯑꯣꯡ ꯃꯤꯇꯧ ꯆꯞ ꯃꯥꯟꯅꯁꯜꯂꯛꯄꯗꯒꯤ ꯏꯃꯥꯒ ꯏꯆꯦ ꯑꯅꯤꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯤꯕꯗ ꯂꯣꯏꯈꯤ꯫ ꯍꯟꯗꯛꯇꯤ ꯕꯕꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗ ꯊꯥꯖꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪꯕꯨ ꯍꯦꯛ ꯃꯝꯁꯤꯜꯂꯛꯑꯕꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯊꯣꯛꯄ ꯀꯤꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯏꯆꯦ ꯍꯟꯅꯁꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯨ ꯃꯁꯥꯗ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯌꯨꯝ ꯑꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯆꯤꯟꯗ ꯍꯪꯒꯣꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯁꯤꯠꯇꯨꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ, ꯌꯨꯝ ꯑꯗꯨꯗꯁꯨ ꯑꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯉꯥꯛꯇ ꯁꯧꯗꯨꯅ ꯂꯩꯔꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏꯕꯗꯨꯁꯨ ꯃꯈꯣꯏꯒꯤ ꯈꯨꯠ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯏ, ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ, ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯊꯪ ꯅꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯗ ꯑꯃꯨꯛ ꯑꯆꯧꯕ ꯗꯁꯥ ꯂꯥꯡꯕꯜ ꯑꯃꯨꯛ ꯂꯥꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯁꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯣꯠ ꯑꯃ ꯊꯝꯖꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯅꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯅꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯁꯛꯇꯨ ꯊꯝꯖꯤꯟꯕꯤꯔꯝꯕꯅꯤ꯫ ꯄꯣꯠꯁꯛ ꯑꯅꯤꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯁꯤ, ꯐꯅꯦꯛꯅ ꯌꯣꯝꯗꯨꯅ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯃꯥꯅ ꯁꯦꯠꯅ ꯆꯥꯅꯗꯕ ꯐꯅꯦꯛ ꯐꯤꯃꯟꯁꯤꯡ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯂꯣꯏꯅ ꯌꯦꯡꯉꯨ, ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯒꯅꯤ, ꯃꯗꯨ ꯁꯤꯗ ꯄꯨꯔꯛꯎ, ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯐꯅꯦꯛꯇ ꯌꯣꯝꯗꯨꯅ ꯌꯥꯎꯔꯤꯕꯅꯤ, ꯇꯧꯕꯗꯕꯨ ꯅꯈꯣꯏꯅ ꯃꯈꯣꯏ ꯑꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯉꯒ ꯀꯣꯏꯊꯤ ꯊꯤꯔꯨꯕꯁꯨ ꯌꯥꯔꯣꯏ, ꯃꯗꯨꯅ ꯐꯖꯕꯤ ꯃꯑꯣꯡꯗ ꯏꯆꯥꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯄꯣꯠꯁꯛꯇꯨ ꯊꯤꯔꯨꯁꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯇꯝꯃꯛꯄꯗ ꯑꯩꯈꯣꯏꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫
ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯁꯨ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯆꯥꯅꯅ ꯏꯆꯦꯍꯟꯒꯤ ꯐꯅꯦꯛ ꯃꯅꯨꯡꯗ ꯌꯦꯞꯇꯨꯅ ꯂꯣꯏꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯗ ꯄꯣꯠꯁꯛ ꯑꯗꯨ ꯄꯤꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯉꯛꯄꯅꯤ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯏꯆꯦꯒꯤ ꯅꯨꯄꯥ ꯃꯌꯨꯒꯤ ꯃꯅꯦꯝ ꯃꯀꯨꯅ ꯏꯆꯦꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯦꯍꯟꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯆꯪꯗꯅꯕ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯉꯥꯛꯊꯣꯛ ꯁꯦꯡꯇꯣꯛꯅꯕ ꯄꯣꯠꯆꯩ ꯈꯔ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯁꯨ ꯏꯃꯨꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯀꯟꯕ ꯂꯥꯜ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯁꯥꯕꯅ ꯑꯣꯏꯕꯗꯤ ꯌꯥꯗꯕꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯤꯡ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯇꯥꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯏꯆꯦꯗ ꯇꯧꯔꯝꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯇꯧꯁꯤꯟꯕꯤꯔꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫